ꯊꯪꯕ ꯊꯪꯕꯤ ꯏꯄꯥ ꯏꯃꯥꯕꯨ ꯍꯧꯗꯣꯛꯆꯒꯦ ꯉꯁꯤ ꯀꯔꯧ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯍꯩ ꯍꯩꯌꯥ ꯁꯤꯗꯕ ꯍꯩ ꯍꯩꯌꯥ ꯁꯤꯗꯕ ꯍꯩ ꯍꯩꯌꯥ ꯁꯤꯗꯕ ꯏꯄꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯉꯁꯤ ꯀꯔꯧ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯒꯤ ꯃꯄꯥꯎ ꯑꯃꯇ ꯄꯤꯖꯒꯦ ꯁꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕ ꯏꯄꯥꯅ ꯇꯥꯛꯄꯤꯕꯒ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯄꯥꯎ ꯑꯃꯇ ꯆꯦꯟꯖꯒꯦ ꯁꯤꯡꯎ ꯈꯣꯡꯅꯥꯡ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯗ ꯈꯨꯕꯥꯛ ꯃꯌꯤꯗ ꯐꯩꯅ ꯀꯛꯄꯗꯨ ꯐꯅꯅꯕꯒꯤ ꯂꯥꯏꯒꯤ ꯃꯄꯥꯎꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯉꯥꯃꯨ ꯑꯃ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯄꯤꯔꯒ ꯂꯥ ꯂꯥꯇꯣꯟꯗꯨꯒꯤ ꯃꯀꯣꯛꯇꯨꯅ ꯃꯤꯗꯨꯗ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯇꯣꯟꯗꯨꯅ ꯃꯀꯣꯛꯇꯨ ꯉꯥꯃꯨꯗꯨꯒꯤ ꯃꯀꯣꯛꯇꯨ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯣ ꯃꯇꯣꯟꯂꯣꯝꯗ ꯑꯗꯨꯒ ꯃꯈꯨꯜ ꯑꯣꯏꯔ ꯌꯦꯜꯂ ꯃꯥꯒꯤ ꯀꯛꯏꯕꯗꯣ ꯍꯩꯀꯛ ꯀꯛꯏꯗꯣ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯇꯣꯟꯗꯨꯗ ꯊꯝꯕꯤꯔꯒ ꯉꯥꯃꯨꯗꯨ ꯃꯉꯥ ꯀꯛꯊꯠꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯃꯩ ꯀꯛꯏꯕ ꯃꯩꯗꯨꯗ ꯂꯣꯏꯅ ꯇꯩꯁꯟꯕꯤꯔꯣ ꯃꯥꯒꯤ ꯏꯁꯤꯡ ꯇꯩꯁꯟꯕꯤꯔꯒ ꯃꯥꯒꯤꯁꯤ ꯃꯤꯅꯤꯠ ꯑꯃꯅꯤ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯤꯅꯤꯠ ꯑꯃꯅꯤ ꯊꯝꯃꯕ ꯃꯇꯨꯡꯗ ꯁꯥꯄꯣꯟꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯣ ꯉꯥꯃꯨꯗꯨꯗꯤ ꯆꯥꯔꯨꯔꯅꯨ ꯊꯨꯡꯒꯦꯔꯥ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯒꯦꯔꯥ ꯇꯧꯕꯤꯔꯣ ꯑꯗꯨꯅꯤ ꯂꯥꯏꯒꯤ ꯃꯄꯥꯎꯁꯤ ꯃꯗꯨꯗ ꯇꯧꯔꯛꯀꯗꯧꯕ ꯍꯧꯖꯤꯛ ꯅꯨꯄꯥ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯗ ꯖꯤꯕ ꯄꯥꯟꯕꯁꯤ ꯄꯪꯍꯥꯠꯇ ꯍꯥꯠꯅꯤꯡꯕ ꯍꯥꯠꯄ ꯑꯗꯨꯗꯒꯤ ꯃꯤꯐꯧ ꯁꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯉꯝꯗ꯭ꯔꯤꯈꯩ ꯌꯥꯗꯕꯅꯤ ꯃꯗꯨ ꯍꯟꯅꯅꯕꯅꯤ ꯃꯁꯤ ꯑꯩꯅ ꯂꯥꯏꯒꯤ ꯃꯄꯥꯎ ꯄꯤꯖꯔꯤꯕꯁꯦ ꯃꯁꯤ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯗꯒꯤꯗꯤ ꯇꯤꯡꯀꯣꯛꯀꯅꯤ ꯂꯥꯏꯀꯣꯛꯀꯅꯤ ꯇꯤꯡꯁꯟꯒꯅꯤ ꯂꯩꯁꯟꯒꯅꯤ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯃꯄꯥꯎꯁꯤ ꯌꯥꯝꯅ ꯄꯤꯖꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯗ ꯋꯥꯕꯤꯈꯤꯕꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯈꯨ ꯂꯩꯇꯥꯅ ꯉꯛꯇ ꯐꯤ ꯌꯦꯠꯇꯅ ꯊꯥꯒꯠꯄ ꯖꯔꯤ ꯑꯗꯨꯒ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛ ꯀꯣꯚꯤꯗ-19ꯒꯤ ꯋꯥꯔꯕ ꯂꯩꯄꯥꯛꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯔꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯛꯅꯣꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯁꯤꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨꯁꯨ ꯑꯩꯅ ꯀꯣꯛꯅꯣꯅ ꯈꯨ ꯂꯩꯇꯥꯅ ꯉꯛꯇ ꯐꯤ ꯌꯦꯠꯇꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯒꯤ MLA ꯃꯌꯥꯝꯁꯤꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯤꯔꯖꯨ ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ ꯃꯁꯤꯁꯨ ꯀꯣꯛꯅꯣꯅ ꯉꯛꯇ ꯐꯤ ꯌꯦꯠꯇꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ RK ꯔꯟꯖꯟ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯁꯤꯗ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯗꯒꯤ ꯗꯥꯛꯇꯔ ꯅꯔꯁ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯄ꯭ꯔꯖꯥꯕꯨ ꯀꯟꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯅꯣꯡꯊꯣꯝꯕꯝꯒꯤ ꯕꯤꯔꯦꯟ ꯑꯩ ꯇꯥꯏꯇꯜ ꯑꯃꯇ ꯄꯤꯖꯒꯦ ꯄꯂꯦꯝ ꯄꯟꯊꯧ ꯊꯪꯕꯤ ꯊꯪꯕ ꯏꯄꯥ ꯏꯃꯥꯗꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ
ꯑꯩ ꯇꯥꯏꯇꯜ ꯑꯝꯇ ꯄꯤꯖꯒꯦ, ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯏꯑꯣꯏꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯤ ꯄꯤꯖꯒꯦ꯫ ꯌꯥꯏꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛꯇ ꯉꯝꯗꯕ ꯂꯩꯇꯕ, ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯕ, ꯆꯦꯡ ꯐꯪꯉꯤ ꯋꯥꯠꯍꯟꯗꯕ, ꯃꯩ ꯐꯪꯉꯤ ꯋꯥꯠꯍꯟꯗꯕ, ꯏꯁꯤꯡ ꯐꯪꯉꯤ ꯋꯥꯠꯍꯟꯗꯕ, ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯕ, ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯏꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯡꯊꯣꯟꯁꯤ ꯄꯤꯖꯕꯅꯤ꯫ ꯇꯥꯏꯇꯜꯁꯤ ꯃꯁꯤ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯒꯤꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯍꯧꯒꯦ꯫ ꯂꯥꯏꯒꯤ ꯃꯄꯥꯎ ꯍꯥꯡꯖꯔꯤꯕꯁꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯆꯗꯦ, ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯔꯛꯀꯗꯕ, ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯕꯤ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯗ ꯆꯠꯅ ꯀꯥꯡꯂꯣꯟ, ꯊꯛꯁꯤ ꯈꯥꯁꯤ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯉꯝꯖꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯈꯤꯇꯪ ꯆꯨꯝꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯖꯕꯅꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ꯫ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯉꯣꯏꯗꯕ ꯊꯕꯛꯁꯤ ꯃꯤ ꯑꯃꯗꯁꯨ ꯇꯧꯁꯟꯕꯤꯔꯨꯒꯅꯨ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯧ ꯍꯥꯏꯗꯅ ꯑꯩꯅ ꯅꯣꯡꯃ ꯈꯣꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯇꯒ ꯂꯥꯎꯖꯒꯦ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯏꯑꯣꯏꯕꯅ ꯌꯥꯏꯐꯔꯦ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯏꯑꯣꯏꯕꯅ ꯌꯥꯏꯐꯔꯦ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯏꯑꯣꯏꯕꯅ ꯌꯥꯏꯐꯔꯦ꯫ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯗ, ꯏꯄꯥ ꯏꯃꯥꯗ ꯃꯩꯔꯥ ꯀꯠꯇꯅ ꯍꯦꯛ ꯍꯧꯗꯣꯛꯎꯔꯕꯗꯤ ꯂꯥꯏ ꯂꯣꯏꯁꯟꯕ ꯍꯥꯏꯕꯤꯒꯅꯨ, ꯍꯟꯖꯟꯕ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯗꯁꯨ ꯃꯩꯔꯥ ꯀꯠꯇꯅ ꯍꯦꯛ ꯍꯧꯗꯣꯛꯎꯔꯕꯗꯤ ꯍꯟꯖꯟꯕꯤꯒꯗꯕꯅꯤ, ꯂꯣꯏꯁꯟꯕ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯍꯧꯗꯣꯛꯄꯗꯅ ꯏꯄꯥ ꯏꯃꯥ ꯍꯧꯗꯣꯛꯀꯦ ꯍꯥꯏꯔꯒꯅ ꯍꯩ ꯍꯩꯌꯥ ꯁꯤꯗꯕ, ꯍꯩ ꯍꯩꯌꯥ ꯁꯤꯗꯕ, ꯍꯩ ꯍꯩꯌꯥ ꯁꯤꯗꯕ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯍꯧꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯒꯅ ꯍꯩ ꯍꯩꯌꯥ ꯁꯤꯗꯕ, 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 ꯍꯩ ꯍꯩꯌꯥ ꯁꯤꯗꯕ ꯇꯔꯦꯠꯔꯛ ꯁꯣꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯍꯟꯖꯟꯕꯗꯅ ꯍꯟꯖꯜꯂꯁꯤ ꯏꯄꯥ ꯏꯃꯥ, ꯄꯣꯊꯥꯔꯁꯤ ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯍꯟꯖꯟꯕꯗꯅ ꯍꯟꯖꯜꯂꯁꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ, ꯄꯣꯊꯥꯔꯁꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯕꯨ ꯂꯤꯗꯔ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯀꯥꯎꯊꯣꯛꯀꯦ ꯍꯦꯛ ꯈꯜꯂꯛꯄ ꯃꯇꯝꯗ ꯀꯣꯚꯤꯗ-19ꯁꯤ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤꯁꯤ ꯚꯤꯗꯤꯑꯣꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫